Houjik thokliba irang asina maram oiraga Thanga Wangmataba High School da hangba relief camp da changjapham louduna Leiba Meeoi ama shakhangdaba singna Nongmei na Kaplamle Thouong adugi yaningdaba phongdoktuna mapham adugi meeyamna Wakat Meepham Chathakhre Thouong adugi matangda press na phongba pau apana hai shakhangdaba singna Nongmei na Kaplamliba Meeoi adugi maming sawajam dhanabir jai kunipan apokpa S Rajan kawi leifam na Churchanpurgi Raifakol ni haide Mahaki Hakchang that Nongmei Maru Marina Panbitagi, Infal North Eosida Leiba Ras Medicity the Aruba Fibum the Lakanare. Relief Camp the Leiba Meeoi Ama Shakhangdaba Singna Nongmei Kaplamle Thouong ado, yaningdaba phongdoktuna se Maikei adum meeyamna Wakat Meepham Chathakhre. Wakat Meepham adu da Sarugyaki Thanga Apunba Maira Paibigi convener Haubizam Thambal Manana Hai. Mamang chihigi me tang ahumdagi thorakhiba irang asina maram oiraga Thanga da changjapham louduna Leiba Meeoi ama hatlagi haibagi maongda Nongmei Kaplamle Thouong asi akan maongda kandem tawi Danabirgi maral phana leiramlabasu mama oibi aikhoida mangjongna pau fauroktuna chumthoknaba tanja ama pifam thokpani thawai hingnaba charaklaga amuk hanaba honarapa haibase thamoi shokna nuaite asigumba Thouong asi matungda amuk hana tawbiganu haina mahakna makha takhi Megi tang ahubda kuki lalawa sina may makai may thabi kharaba adugupa praja singa sina ngasi aikhoigi Thanga Leibak sita saidanguna leijaraga khangangawdara ngasi si nomaina kapaga live dem tawbase Thanga mera pabi apun maluk epona thamoi chokna yaringde kariba gino mara leiba werabongasu mag jiba undi ma thawaji kanana bajam ta koida sajangdana leiraga ma bu ekta live dem tawbi baje magi mara leiraga ju ai koidan magi mara du sinaraga karino abu to koi tumdomina aduna darkar oidra aduga mapham kangna sumaina tawbase amona tawbiganu thawai ma hingna bagi jela aganda koina live dem tawda thawai ma mangan bagi thabak se amona matungna ju tawbinu